Churachandpur district laiba Tangkhul sing asoi angam amata thokharloi KSO Ukhrul district ki litam da houjik thokliba Kuki amasung Tangkhul purup ani gi marakta ungkhatnariba asina maram oiraga Churachandpur district ta khundariba Tangkhul Christian ikai khumnaba kaloina asoi angam amata thokhandana sapana thamgani haina KSO Churachandpur gi maikai gi thajo bikre lup asigi maikai gi thator ki serot amana hairibana kanglu purup masel nungsi chanana amasung tangdulai tana laimina miyamna hotna minasi Kuki amasung Tangkhul Christian sing gi marakta thokiba ungkhatnaba asi akaknaba matam amada thokpani hiramasi matang da mari leina authority amasung community leaders sing ningthina yengsili oiriba pibam asida Churachandpur de leiba miyam maru oina Tangkhul Christian sing mi paiba yaudana ingna sikna leibiyu social media pairi basing oiriba pibam asida hena pakthuk chauthokpa yaba mawongda yumpham oidaba aranba pau sandokpi kanu district asida khundariba Tangkhul isil inau sing ikai kumnaba ka loina na sapana thamgani kanglu phurup masel gi marakta thajanaba tangdu leitaba amadi nungsi chanaba puraknaba honabada pumnamakna mateng pangbiyu hairakli loina na Ukhrul district ki litan thokliba lebak thiba thoduk asi athubada santi amasung mahau sagi pibam da hanjilakna basu appeal tawrakli MISA gi NE advisor Ajitna Naga Pistok amasung Kuki zo dialogue ta Maruoiba thodang lawragani IEB ki hanagi special director amasung joint intelligence committee ki chairman oiramba Ajit Lal unit Ministry of Home Affairs ki notice advisor oina appoint tawkre loina na retired IEB officer asina lead tawduna Naga Pistok Kuki zo dialogue amasung maitai insurgent group singi Pistok ta Maruoiba thodang lawragani Bharat Sarkar ki Ministry of Home Affairs ta notice ki advisor oina appoint tawkraba Ajit Lal English ani taraga mathoida sahi ahumgi oina National Security Council Secretariat ke makhada Joint Intelligence Committee ki chairman oina thaupuram ki loina center to BJP lengak lakhba matung ing 2014 ki May da matamdagi Home Minister Rajnath Singh hana Ajit Lanbu Naga Pistok ki interlocutor oina recommend tawki adubu NNCN IM ne MISA ki recommendation adu overrule tawduna RN Rabibu NNCN IM ki Pistok makhasa thanaba Bharat Sarkar ki interlocutor oina appoint tawki loina na RN Rabi na Tamil Nadu ki governor oina appoint tawba matam in 2021 ki September phawd interlocutor oina leiram ki MISA ki notice advisor oina khankraba Ajit Lal Naga Pistok ta lead tawba khaktana tana Kuki zo dialogue amasung maiti insurgent group singi peace process ta lead tawgani Himachal Pradesh ki cadre ama oiriba Ajit Lal in 2008 gi 2011 phawba IB the special director oina leiram ki loina in 2014 ki March ki July phawba Naga political talk ta lead tawram ki haukiba February manga da su Ajit Lal amasung AK Mistra anima Frontier Nagaland Territorial Authority sembagi matang the Eastern Nagaland People's Organization Nagaland government amasung MIS ka tawnakiba tripartite agreement sign tawnaba aduda su saruk yaki loina sahi asigi February mari da New Delhi da AK Mistra na su da leiriba Kuki zo is insurgent group sing na sathariba meeting aduda mahake mahut silhaugadoriba Ajit Lal da su paupi duna saruk yaki Ajit Lal na Bharat Sarkar ki Ministry of Home Affairs ke North-East advisor oina khalakhiba si Manipur PR lengai lauthokna anoba chief minister hablakhiba ki yamna crucial oiba matam asidani BJP na lead tawba union government asida paikaliba Maruoiba thodang sing asigi manungda North-East political amasung security dynamic ta sound impact pi houjik political dialogue sa thariba Naga Pistok amasung Kuki zo insurgent group singi su pek asisu amani Ishak Muibana lead tawba NNCN IM asi RN Rabi gi makhada in 2025 te India government a framework agreement sign tawna duna Pistok sa tharkibani NNCN IM ki maikei gi Nagaland lon nariba Assam Manipur amasung Arunachal Pradesh ki Naga ta lamsing amasung atai amata oina punsin duna Greater Nagaland natraga Nagalim semgadabani haiba demand asini aduga houjik center ga dialogue sa thariba Manipur gi su group ama oiriba Kuki zo insurgent group singi maikei gi community asigi oina lesser leiba union territory ama pigadabani haina demand asini Manipur da kanglup ki irang manung ahanbu oina CMY Khemchana jiribam na satuna community leader singa unakre haukiba sahi 2023 gi May homdagi tholakhiba kanglup ki irang asigi matung ahanbu oina chief minister Y Khemchana ngasi jiribam da khongset pangthoktuna Kuki zo amasung mar community singi lusing basing unaduna wari watai sanakre loina lamdam asida nungsi chanana laiminaba appeal tawkre chief minister imnam Khemchana jiribam gi Vidyanagar helipad thungkiba matam adu jiribam DC Krishna Kumar na lead tawba jiribam SP Prakash Pandey ADC jiribam TS Manoranjan amasung district administration ki official sing district police amasung central security force ki team amana okay jiri khongchan adu ki manung chana maitai Kuki zo amadi marpur ki lusing basing unakhi jiribam ki Kalingar da laiba Kuki zo community ki manung salaiba Mar tribe ki IDP sing unaki loina na marpur ki lusing basing unaki ba da chief minister ki maikai gi phongdok ki bada aikoi masel gi mahakta bahap tana da gi irang asi tholak ki bani houjik ta matam na tangdu leita ba film adu hanjilak le loina na tangdu leita ba film hanjilak na ba khona bada lenga kasina angam ba thawna puthok tuna khona gani matung da masi kumba pam da ba thodok asi amuk hanna
थोक्तनाबा सेक्यूरिटी मतिक चाना पीगनी मैतै अमसुंग कुकी जो मारफुरप सिंगी मरक्ता नुंगसी चानना लैमिनबा यानबा तोंगान प्रोग्राम कया सुथुबदा पाइखनबा होनरगनी बाइबल द यावरिबा forgive and forget haiba wakalon adu da yumphum orga mamang da thokiba thodok sing adu kauthok na dun nungsi chanaba purakna bhona si haukiba thodok sing ningsing bana kari sukana purak loi haiki ekoi masel gi marak ta nungsi na driba asi kari maram da ginu haiba do ekoi amata oina punsil laga thidok mina si loina amata oina ingna singna laimina na bhona mina si lamdam asi da lairiba miyam asi manipuri ni haina kaunarak padagi masa masa gi purup ki ming da satna rakliba si laibak thibani security gi section thorang kaya lokalabasu amaga gi marak ta thajaba haibadu leitrabadi kaijau ngai da tangdu leitaba purak pa amadi amata oina hingminaba yaroi masi oirakna honabada lining laisol gi lucingba purup ki lucingba sing amadi miyam punna angamba thodang lominasi litanda thokiba hingsa gi thodok yum yang kai hena mang takre thodok asta senari sing masak khangdoknaba thijinbagi thabak sathari el dikho haukiba tang taret ki numidang da ukrul district kiltan police station ki manung chanba sarai khong amasung masiganak na area sing da kuki amasung tangkhul ani gi marakta nauna kuthok narakpadagi yum yang kai hena tangkoi on kre amarom da thodok ata hakteng na senari sing adu masak khangdok na bahonari haina manipuri sarkar gi deputy chief minister el dikho na phongdokre deputy chief minister asina makata na hakiba da litan da thokiba thodok adu hena pakthok sauthorak tana ba amadi shanti hanjinna bagi pandam da chief minister government security force amasung civil society group sing gi marakta coordination leina thabuk tawri thodok asiga mari leina khudima kuna duna wakal tahanna honari hojik fawda honari basing asida positive sign lakpagi mami sauna tari adubu lairibe isu asi kodak hekta loisin badi yaroi adubu athu matam da wathuk asigi waroisin ama purakani haibagi thajaba lai hingsa gi thodok sing asida senari bami sing adu hojik fawu ke oina sabsana masak khangba ngamdri adubu senari basing adu athu bada masak khangdok na bathijin bagi thabuk sathaba haure hingsa gi thodok asiga mari lena yumai thaba amasung nongmai kapagi thodok asigi matang da samam na kaya lairi haina phongdokre amarom da litan na thokliba nongmai kapna ba masung yum mai thabagi thodok adu ngarang athengmu pawba sathaki ngasigi idedi makha thana nongmai kapa masung yum mai thana bagi paw leitri pawgi source amana hairibana hojik fawda thodok asina maram oiraga tangkhul amasung kuki ani gi yum yang khai gi mathakta mai chakrai yum mai thana riba adu gi mathakta ngarang nungthil athengmu pawda kuki gi site gi automatic weapon sing sijanaraga nongmai kapna khibagi thodok aduna maram oiraga mafam adu da leiriba mioi sing kaya mi paina duna lanjena ki hojik sarai khong amasung manak nak pukhul sing da kanglop ani makki mioi sing loina na lanjena ki badegi khuntak la si baga chap mana na leiri marak sida keso ukrul district ke mai ke de litan da thokiba thodok adu communal class amana temai ka bani sasasin taksilaga ungkhatna ba amasung amana amabu ikai khumna da ba yauna aranbo information na maram oiraga kuki amasung tangkhul ani gi marakta ungkhatna ba gi thodok adu thokibani Canada की स्कूल अमत नोंगमई कापगी थौक मी तरा सिरे कुनगा मंगा सोकले Canada की ब्रिटिश कोलंबिया दा लैबा तंबलर रिजिजन सेकेंडरी स्कूल थौकिबा नोंगमई कापगी थौदुक अमत मी तरा सिरे कुनगा मंगा ना सोक अपन नंखरे Royal Canadian Mountain Police की रिपोर्ट मतुंग इन स्कूल नोंगमई कापसे लकिबा मी एदुसु सिरे हाइरी स्कूल मनुंग नोंगमई कापगी पाव हेक फंगबगा पुलिस पर्सनल सिंग मफम अदु दा संगसिन की नोंगमई कापलकिबा मी अदु यावना थौदुक अदु तमी तरा सेखी मतुंग तारकपदा खन्नबा सेक्शन थौरांग लौखलकपु ओइना मफम अदु दा हेक मनाक नकपदा लैबा सेकेंडरी अमगी एलिमेंटरी स्कूल पुमनमक थोंगलोनसिन किबा लोइना मिसम मियामबु मिकुप नहुम सिंगना लैनबा खंगन की हाइरी कुकी क्रिस्टियन चर्च न लितान द खुंदारी बकंगलुप अनि मपुंगनिंग फाथनबा अपील तौरकली उखरुल डिस्ट्रिक्ट के लितान सारै खोंग द कंगलुप अनि गिमियर सिंग उखना तुन युमै थाबगी थौंग सा थरखिबा द कुकी क्रिस्टियन चर्च न कन मोंग द कंडेम तौरकली कुकी क्रिस्टियन चर्च के एडमिनिस्ट्रेटिव सेक्रेटरी डॉक्टर टी लुनकिम न थादोरक पसेरोल अमन हाई युम थाबगी थौंग अदु ख्वाइदे कन मोंग द कंडेम तौफम थोगी कंगलुप मासे नुंगसी चानन लैमिनगदबनि अमसुंग हिंसा गे थौंग अमत सथरोइदबनि हाइबा जीसु ख्रिस्ट गे पौताक अदुगी ओन तैनबत सथरलिबा थौंग अदु सबकलब खुनाय अमत सेनाफम लैते हौकिबा निमित खरनि की मामांग दगी लितान गी सारै खोंग युम कया amang ata thoki bagi pauta bada nungai taba phawi haina paladuna serul asin hai ungkhatna riba kangluk ani gi mioi sing yaribi makai pukning phathatuna ing tappa phibam hanjilhana ba hona gadabani church ki lusing basing civil society organization amadi khulgi hansing na sukhadak tanakal ani gi wari sanaduna yasinna ba purangna ba thorang lokat piyu lenga ki mari leni authority sing amadi law enforcement agency sing na su mathau taba section thorang sing lokatuna misam miyam gi punsi amasung lanthum ngak sena ba hona phom thoki haina su serel asina makha tarakni Maiket maru amakak na paksan na may sakhan banga mi khantaminasi konthojam Govindas konthojam kangluk masel gi yana ta pum na makokhan ba matam oire ahan ba security force fajen dana misam yam gi punsi amasung lanthum kanana ba thawrang lokhatle haina minister Govindas konthojam na phondokre BJP Manipur Pradesh na sinduna pangthok pas Sampram Divas Yauba Lakpada Pomission Hangu Hangi Pokumpira to the Minister and High Hokiba Hing the Gipam the Toktok Pagi report later Maram Nakangu Kuding Makna Puning Patana Labor Matau Taitangai for the law and order Gipum Nak Senaba Director General of Police Nahan Security Post has never Taurang locally
Chief Minister Yumnam Khemchandgi lusing makhada rengakna state asida mapung phana ingtapa phibam hanjilana bahutnari haina paladuna mahakna hai Chief Minister na Council of Minister gatana duna state asida mahusagi phibam hanjilana bangam bathak ta hotnari ngarang numidang phawudi pamdab thodok thokpadagi report amata leite adum oina ngasi ayuk DGP ga wari sanatuna kari karam patharang sing lokhatpa yabage haibagi matangda kupna khanakhi tangai padaba Phibam leirabadi ahenba security force thajinaba thaurang lakhtle haina DGP na khangalakpa laikhre kanglup animakta pukning phathabina ba appeal tawraduna mahakna hai subnagi maiket maru amakna paksanna mai chakhan bangam mi haiba kanthamina ba galoinana kanglup khuding makki miyoi singa yaribi makai pukning phathabiduna ingtap palamdam ama ohena phunaminasi Prime Minister Narendra Modi gi Viksit Bharat ki pandam phangnaba apunbagi pangal sagatuna saukat maikai romda khong thangjinaba kanglup maselgi yanaduna pumnama ko khanaba matam oire ekhoi masel khana duna leibagi mahut India bu mapung phana saukat palebak ama ohena phunaminasi haina phumdokre